Thakhraba Macha Anigidamak Leibak Meyamna Lourakpa Phirep Mahakki AROIBA Phirep OIGANI HAINA OINAM BINITA PHONGDORAKKHRE Tronglaubi hauki batang tareki ahin nungyaida tamthiraba bongi atekna maram oiraga Leikhidraba pikliba angang anigi apokpi OINAM BINITA paumi singa unaba amada phongdorakpada Mahakki mapuroibana defense te leiduna Leibak singakpagum security forces singna makhoi bungakpi gani haina leithoklubani adubu pikliba Macha ani bungakpi naba kanasu leiramdre Macha Anigi Thawai mangani khanglam nabadi ahing tumdana Macha ani bungak senduna leirangani Mahakki Macha ani bu hatpada chenaba sing fadiba fawba Mahakki thona halloi Leibak Meyamna Lourakpa Phirep Mahakki AROIBA Phirep OIGANI haina phongdorakhi Panbayai bomb attack aduda OINAM BINITA bomb jet singna panbadagi aruba fibamda Raj Medicity da laikat naduna lakhibani operation chingbasu pangthokiba laikre Hojik masagi fibum khara fagalaktuna JLX water hongdoktuna laying makha chathari